Lomi singna namna kundariba lamdam asida July thakai henjilak laba fawbada nong lekna chubagi lofam kaya ikang thoktuna lo uba yadana leiri amadi covid laitaki awaba chaitheng mayok naringai cheragasida Lomi singna lo panba yararoidra haibagi awaba polum amana amuk nansinbagi fibam amada lakli adubu Lomi singna mana ngamzaba pambai sisinaduna lo panaba Punghun tauba yauna leitum marakta chaina hotuna low lingnabasu thengnadi hiramasi matangda Elite News ki akhanaba paudam ama Patsoi Kendra ki manung da leiriba khul sing asida leiriba khunja sing asigi chada humdra manga romdi lau singu tawduna hingba lawina namna khundaba mafam ama oiribani chahi asigi oina nongmatik chana tadabana lau singu dadi chawna akaiba piri chahi kaya ki mamangdagi kendra sida ithai laukhong matik chana leitabana khudong chadaba kaya mayokna duna lakli Hauzik Lomi Singh ikang thoktuna lau panba yadana leiriba sida maikay adom gi Lomi Singh na lenga ki maikay dagi karigumba mateng khara tawhaning bagi apamba lehauri hai jo chong kang ba si kang ba akoni phau hore hare jin jagum leitre sanju leitre ase toy me aje lo le kai ka ke mo tabu sibu lo ling ya ga do no mo la yeng di ising akoi singaga ko akhoi wano khone pesasu haji ko khoi bese khainer ga hai tare ko otherwise or singaga hojik haipepet khagale hore Isagi longni tham parabane do haraju asada dukalam da khale mena kokta khara lerga jairabane do atei het phangde akoi sigi jaga jadadi pamnung adai di harnung pibagi karimta wari tadri hoju phawbi oina di ado government na pibi ne hamne na matang jana matam jana pibira agadi lomi akhoi gi side ju yamna nungai jaba adai penjaba pokani na sigi theilu khongji phadana sembiba aduga hoji nong jingi pibamni matik chadabani na turina gi ising lokhot piraga thada biraga di khwai gi hoji lo hullaga su kanghala abani na hoji upai li tabi fibam lai masi sarkar ni yengbiraga mungtang mi changhan balai Hauzik Lomi Singh na thengnariba khudong chadaba amadi awaba singi matangda kendra sigi mihut oiriba MLA AK Mirabai na phongdorakhibada lainga ki maikai dagi hauzik fawbagi oina kendra sida ikang thokliba siga mari leinana karigumba mateng amata pirakpa leitri adubu faudi oina kezi chaniyankhai khak pirakhiba lei masisu kendra sigi oina yenthokpada konade iroi sembada leiriba RLI scheme masisu fail oiduna leiri Mamang da thokiba ikang dasu awaba taraba Lomi Singh gi data di lengak ta thagatkhi ado moinamak ngasi fawbada Lomi Singh na madugi kanaba fangdana leiri miyam maruoina ha kar launa wanaraba matam masida lengak ki maikai dagi karigumba mateng kharadi tohaningi lengak na har marang kaina leire haina phongdokhrabasu hauzik fawba kendra sigi oina Lomi Singh na sisinnagadaba har pitharakpa leidri haiki Ising nongi ising natragadi phangdraba lamdam ama oibanina masigi alternate sarkar sina thuba matamda miyeng changbire haraga aikhoigi leiriba thaurang ase paikhat piu engine pipi ge haibra karino whatever darka oiba khudingmak athuba matamda yohanbiduna leiriba chahi kumamagi chanabagi damakta langjagadoriba Lomi Singh sina thengnariba wabase ahungtang kohanbiu oidana ai ngasi appeal tawjari Laikang thokpa siga mari leinana karigumba ama fawba mateng panglakpa leitri haina phongdorki loinana hargi matang dasu karigumba ama fawba pitharakpa leite haina phongdorkli loinana lofam sing asida lo uriba Lomi Singh nasu lenga ki maikai dagi natraga kendra gi MLA gi maikai dagi karigumba ama fawba pirakpa leitri adubu chadaba yadabanina loksing asisu uba yana bu honabada awaba kaya mayok nari haina paudam lakhi cameraman loya ga loinana paudam jariba morangtheu ngandrel Elite News Tabungkhok